Akasvani Imphal Ngangom Kiran Pau Pajari Ahanbada Maruwa Pau Iroi Shambada Ok the African swine fever Nava Tangabadagi Ok Putok Pusin Tawamasung Yon Badating Batam Cray Miramdagi Piraktuna Taminglong the Saktaraba Amur Falkol Sing Masing Tibagi Tabak Chataragani Hairi Amasung Satiskar Bidhan Sawa Mikalgi Ahanbat Tanka Amasung Mizoram Bidhan Sawa Mikalgi notification talk Cray Iroi Shambada Okta African swine fever Naba Tengnabadagi Imphal West ki district magistrate na infected John Lautokre Ok Putok Pusin Tawamasung Yon Badating Batam Kray Manipuri ki mapam kaya toina Ok Sibag Sang Hengalakpadagi sample Singlauduna Sanging Torwamatungda Iroi Shambagi Central Agriculture and University ki farm Amadloibo Oxing Sikibadu African swine fever nani Haibakamungam Kibani Hiramasigi Matangda, Rajagi Veterinary and Animal Husbandry Director, Dr. N.G. Ibotombin Hai, Mapam Kayada, Oxing Sibagi Pau Pangmudagi sample Singlauduna, Guwahati Dalaiba, Northeast Regional Diagnostic Laboratory the Thaduna Test Toki. Housing Paubuda Kaksing Moirang, Imphal West, Imphal East Masung, Ukulna Singbadagi Tongan sample Taramanga Takre, Madugimanungda, Imphal West ki Iroi Shambadagi Loki sample sing report Lakpada, African swine fever na. Nabadagi oxing adu sikibani haba kamangam kibani atai mafam sinda ox siriwa singa sisu laina asina nabu oiramba ya haba chingnabadi lai adumakpo test tawbagi result lakleba matungda sabsana kamangam lagani Dr. Ibotombin Hai African swine fever asi oxing da yamna longnaganba laina makalamani laina asinabu narabadi oxing adu sibagi sang yamna wangi asibu oxing mafam sana luna tawduna phumjin gadabani People have learned to oh, Kutanganaba, Nade, Ate Yusha saying Hatare, any animal to Nade. Look at Masidi knew the Longable and Asi wishing to Pazana, Luna Toraga, on the Lu, Mataka Sunu, Tum Grisashalga, Tuna Patana about me, Matai, Hatok Naba, Sayas Hagi, muscles and make it to Queen Elena Mero. I think you frozen to there, I'm queen a king of Mimosha. I say, Sam the court, Sam for the fishing good Macach and the granite. I do not move, could you Aramakak Mayamasu, could you walk in the pizza way to garbage feeding, soil feeding, things. I don't know, they walk in Sandono Mazawa, I don't know any idea. I'm too much to look, my Tado board, nobody made Tado high now. Thobal Jilla ki Deputy Commissioner Ahantem Subasna ngarang Jilla asig manungdalaiba relief camp singda mahiroi singda exercise book sing yantokre exercise book singadu Thobal Jilla ki PSE division ga khusumnaduna yantokhibani Manipur Forest Department na ahanbo oina Tamenglong Jilla da Amur Falkol sing masing thidokpagi thabak chathagadori thorang si Amur Falkon bu ngak senbagi saruk am oina pangthokadabani hari Forest Department ki paun hai kumsi sahi ki oina pairakpa Amur Falkol masing kundagi kunthra romsu ngarang Tamenglong District Headquarters kanaknan laiba umang singi mathakta paiba maphamadu ki khunja singna uki maphamadu ki miyamna akhui puina haina khangnaba miramdagi pairakpu usek makalasi October thagi me chalakpa matamda sahi khudingi Tamenglong amasung Nagaland gi mafum kharada yaurai tha amarom leiramlaba matungda Amur Falkol singasi Manipur thadoktuna mathang paikiduna Africa tamna satkigani makoina saktariba Tamenglong gi umang singda usek masing thibada hi singlaba NGO singi mateng loinana usek masing thibagi thabak asi chathagadabani hairi tabiriwa pawasi Akasvani Imphal dagini Satisgar Bidhan Sabha Mikhal gi ahanba tangkak amasung Mizoram Bidhan Sabha Mikhal gi notification thoki bagalana Mikhal gi mari lena thabak sing paikat pahukre Mizoram Bidhan Sabha Mikhal gi mirap se pisin bage roi matam thasi gi kun phawbani scrutiny mathang numit pangthokani mirap che lokthok bage roi matam na thasi kulumdai phawbani vote mathang thagi tareta ayuk pung tareta gi nungthil pung mari phaw thadanagani maraga sida BJP ki President JP Nadana Kiran Rijiju bu Mizoram Bidhan Sabha Mikhal gi dolasi gi incharge oin hapkrai Amoromda Satisgar Bidhan Sabha Mikhal gi ahanba tangka ki mirap se pisin bage roi matam thasi kun mathai phawbani tangka asigi Mikhal gi thabak thorum sing su paikat pahukrai Kendra ki Commerce and Industry Mantri Piyush Goyal na ngarang New Delhi da pangtokpa National Intellectual Property Conference lisingani kulumdoida National Intellectual Property Award singyan thokrai thormada da wangang muda mantri na hai Amrit kal gi matam asida transformation haibasi lebak asig sanmit lon fagat anbada yamnamak tangai fadaba ma oiri
Innovation haibasina transformation puraknabagidamak maruoiba yanglen sharuni mahakna hai intellectual property right ki thak wangkat hanabagidamak technology amasung innovation haibasi punna sapminagadabani. America ki Secretary of State Antony Blinken na Palestinian Authority ki Muhammad Abbas ka Jordan ki konung amand unaduna wari sanakre madagi mawangda sawal sanimitta Sri Blinken na Israel chatuna laibak adagi Pradhan Mantri Benjamin Netanyahu amasung Rashtrapati Isaac Herzog ko unaduna America na laibak adu mapung phan mating pangane hena phongdoki maki khongchit adu wathok asig mari lenana Hamas na phajinduna thamliba sing manung yauriba America masa sing asoengam yauduna Thadu Hanabagi Pandam the Sakibani. Marasida America Defense Secretary Lloyd Austin Su Israel Tungkre. Nasiponga Pauch Singmaro Pauching Hosik Mangsha Tabum Premananda Lere Premananda. Tagatari Kiran, Nasifonga Pauches Sinda, Mairo any Farga Hakibagi, Mastermind Punyadagi Fakibagi Pau, Political Party Taragi Luching Masina, Governor the Memorandum Pishin Kibagi Pau Amasung, Okta, African Swine Fever and Nava Tengare, Imphal West District. Ok puthok pusin tawba thingkre haiba pauna maroi pausing in fongnari Sanga Express Manipuri da mairo ani farga hatpada chenaba mastermind punedagi fare haiba pauna banner headline tawri pawasi Sanga Express English pongna from Naharul gi thodang People's Chronicle HL Express Huyan Lanpau Sana Laibak Imphal Free Press Ganfu Mail amasung Hills Hornbill Express tasu ahambala maida headline tawri African Swine Fever na confirm tawre CAU gi akoibada infected zone oina lauthokre haiba pau Sanga Express Manipuri amasung English edition pongna from Sana Laibak Huyan Lanpau Imphal Free Press amadi People's Chronicle da ahambala maida headline tawduna fongli Political Party taragi luchingba singna governor da memorandum pisin kibagi pau galoinana center na lamdam asigi miyam asi tumit kangumna uraba jatla hangningi haiba CLP gi luchingba o ibobina phongdokiba wafam pongna from pauchi gi ahamba headline oidi Pawasi ayamba pausi singda maroi pawoina fongle. Pongna from the security na leptana khulai kya fagli security force na media da chathakhiba sing adu security advisor khanglamdre haiba pauna anisuba headline tawri. Manipur da article 355 chana de haiba Ministry of Home Affairs na RTI gi paukhum amada phongdokhiba wafam ahamba lamai da fongle. PR demand tawriba si achakpa maida gi haijinbaga pangkhakni haiba BJP gi wafam ahamba lamai da fongle. Huyanlan Pauda, Hemanjid Amansu, Lintoy Ngambi Hatpada Chenaba Kuki Naha Amasu, CBI gi Langda Turi Haiba Pauna Ahambe Headline Tauri. Golmai, Gaiful Silu Kabui, High Court of Manipur gi Just Oirgani Haiba Pau Amasu Ahamba Lamai da Fongli. Naharol gi Thaudangda, Tampaki Gram Panchayat Mangabu, Kangpok Pida Chalan Khiba Congress na, President Rule Thamba Panlibasi Manipur bu Hena Wahan Nabani Haiba BJP gi Wafam Ahamba Lamai da Fongli. Mayum makai thadokuna lanjena khiba singi lam amadi lining laisol gi lam khopsil lamba singi mathakta action lawgani haiba governor gi wafam anisub headline tawri Sana Laibakta Manipur da lauthok emergency chalairabra haiba hanagi Chief Minister Okram Ibobi gi wafam ahambala mai headline tawgina fongli more da thunglaba personal sing kuki nupi singa thallaga thamlure haiba paw amasu ahambala mai da fongli HL Express da Mairoi ani hatpala chenaba mastermind punyadagi fare haiba pawgaloinana Mairoi ani gi case hauzik fawbugi oinadi kidnapping oiri hakchang phangre fawba sire haiba yaroi haiba security advisor Kuldip Singha gi wafam ahamba headline tawri napat ki yum sing kuki singna faktuna hon khibada losilaka dawre yumbu sing pambai leitaba amagum taxi solaga khangnari haiba paw ani suba headline tawri Ganfu Melda Nagafur ki ahan boina nupilakti Golmai Gaiful Silu Kabuina High Court of Manipur gi Just Oirgani haiba pauna aham headline tawri Tamenglong Times ta Israel gi military na Gaza city da lairiba Miyambu city thalongna ba khangan kre haiba pauna aham headline tawri Hills Hornbill Express ta NPO madi SGSA gi apun ba mifam pangthok tuna wakal tamena kre haiba pauna aham headline tawri Biotechnology amadi agriculture gi mairo singgi oiba lecture pangthok kre haiba pauna anisube headline tawri Kiran Thagachari Premananda Aroi Vidamar Weu Pau Amohanna Iroi Shambada Ok the African Swine Fever Naba Tangnabadagi Ok Puthok Pusin Tawamasung Yon Bada Thingbatam Kre Miramdagi Pairatuna Tamenglong the Saktaraba Amul Fal Kolsing Masing Thibak Tabak Chataragani Hairi Amasung Satiskar Vidhan Sabha Mikal Gahan Batanka Amasung Mizoram Vidhan Sabha Mikal Notification Tokre Paulo Jere